ngarang nungthin phongba pauseda moregi quarantine center dagi sian khiba mioi phaba ngamkhre haina yaukhre ngarangna aduga ngasigi pauseda na muk phaba ngamdri haina yaure aduna khangdre karambana chumgadabano haiba aduna mayamda haribo pausi mu mayamda tahanjage More Forest IB da hangba quarantine center dagi nanthokuna sian khiba United Naga People Council gi kedarama phaba ngamdana leiri Pausina hai quarantine center dagi nanthokuna sian khiraba UNPC gi kedar adudi Kamjong district ki Pungpung village dagi asom hungyo sahina kunthra apopal lei khidraba ningamni Mahak more da leiba nifum doi suba Assam rifle na thasigi tarani pangi numidang pung tara makhairom taba matamda Indo Myanmar border gi Gobajang village area dagi pharga quarantine center da log tawraga thamlakhibani aduga atopa pawama dana more gi quarantine center dagi sian khiba phabada mana pigedabani More police ki miyang makha da leiba more gi quarantine center gi room number 7 dagi sian khiba Kamjong district dagi asom thungyo phaba ngamba mida sel gi mana lauthokadabani haina Kaisam thong constituency gi hanagi MLA ibom jana phongdokre hanagi MLA asina thadorok pasero lamana hai mahak test tawdana negative oibra positive oibra haibadu khangdringai da sian khiba haibasi state government ki achouba soiba mani Karigumba test tawba matamda positive oiramlabadi mahak phangba mafam adu koisinduna thamgadabani aduga asigumba thawong asi amu hanna thoandana ba section gadabani state asida halakhiba panduna leramba mioi khudingmak changlak phamda expert singna screening tawhangadabani makhoi social distancing tawhanduna tongana thamgadabani makhoi gi marakta lakpagi wari da sathiba yaurabadi makhoi bu quarantine center da pubagi muhutta hospital da puraga test tawthokadabani haina su hanagi MLA asigi serol aduna hairi aduga atopa pawmana quarantine center da thamba ma mathanta sijagre Mumbai dagi halaklaba matung Karnataka gi Mangaluru manakta leiba quarantine center amada thamba masagi chahi 55 rom surba mioi ama ngasi masa mathanta sijaram le haina police na phongdokre police officer amana phongdorokpa matungina Dayananda Pujari kauba mioi adu ngasi ayuk angan bada Kandan dale da leiba local school amada hangba quarantine center amada thori alam khibani Mahang hai ki Pujari Mumbai da leiba hotel amada thabak tawbani amadi haukiba yumsa kaisada Mangaluru da halaklaba matung mahaki machanupi aniga loinana quarantine center aduda thamlakhibani thaudo asigi matang da police na case ma lokhatpaga loinana postmortem tawnabagi damak mahaki hakchang Wenlock COVID-19 hospital da pukhe haina official duna phongdorli aduga atopa pawamana quarantine center de yu thilakpa mioi ani police na phari Kaksing district ki manung chanba tongan mafam da hangdokliba community quarantine center singda yu thilakpani haiba mioi ani police na phari pawasna hai Kaksing wairi da leiba SCST hotel da hangliba community quarantine center da leiba mamanaba amagi damak yungau liter ahum puduna lakpa mioi ama Kaksing police station gi team na phaki aduga amana JNB Umathen da hangliba community quarantine center da leiba mioi ahum na haibadagi yu thilakpani haiba mioi amasu Waikhong police station gi team na ngarang phaki yu purakna ba haikiba quarantine center da leiba mioi adusu tonganba ka amata thamkibaga loinana makhoi gi mobile phone singsu lokhale haina makhata na phongdoroli aduga top pawmana rims ta test tawbuda mioi amaga su positive oire active case kunmari shure rims hospital da test tawbuda mapalam dagi changlakpa mioi ama ngarang numidang athengbada tamthiraba laina laisat asigi positive oire mahak tharga manipur gi apunba case masing kuntaruk shure active case na kunmari shukre aduga mioi anina naba phakre ngarang numidang athengbada positive oiriba mioi adugi akupa maron sing chapchana khangma ngamdri ngasi ayu khanglagani haina rims ki masin chatpa misak amana pangwi sing da hairi numidang athengbo oibana lenga ki oiba serol su thoktana leiri hairi arobada pawbilai news reader gi video bi yengbiri bu khuding pu thagatsari